Miyamgi mopta L.Susindro Prithiviraj Wangkhem da Siramdoure Hospital da pukatuna laika nakre gari sing thugairakle Election Commission of India na piba board khombagi matam loisun kraba silent period tungda Wangkhem esida INC gi candidate oriba MLA Kaisam Megachandra gi laikai da BJP gi board khomba changluba Khurai SG MLA L.Susindro amade Moirang SG ex MLA M Prithiviraj miyam na nungna tharakbada Sokwadagi laika narure makoina tonglakwa gari ani miyamna thugai khrei thogdok ase ngarang numit jungba matung MLA Susindro amade ex MLA Prithiviraj na Wangkhem esida INC gi mire oiriba MLA Kaisam Megachandra gi yaidipok Bisnu nahada leriba yumgi thongalga hek mayong nabada mikhalga mari lainana BJP gi campaign sathai haiba ihoda INC bu sawatpa workers singna irang haurakpadagi thokibani haire Congress workers singna MLA amadi ex MLA anina changkiba yum aduda changduna campaign tawganu hairubada maikai ani gi marakta ningai sangdana rakhe maduda MLA amadi ex MLA ani gi squad singna nongmai kapthorokpadagi irang adu hena kansinkibane MLA Susindro amasung ex MLA Prithiviraj gi gari adu akai atoi khara thokhe thogdok adu gi pau phangbadagi SP Thobal Jogechandra Hobizam yauna district police gi yamlaba security personnel sing thomjinduna irang adu laksin ki haire Thogdok thokphum da leramba Congress worker Laisram Sanatombi amadi Congress Mahila block member Saminana Mikhal campaign loiraba matung asida atopa assembly constituency gi MLA yauna ECI gi niyom thugaiduna Wangkhem AC gi MLA Megachandra gi thongal maktada campaign lakpa amadi miyamna tawdana bahairubagi mayokta nongmai kapthoklaktuna miyamda ki tujungba phawhankhiba du laibak thibane ECI na mijeng changbi haina pendaba wafam phongdorokhe Thogdok aduda MLA Susindro amadi ex MLA Prithiviraj anige yet thangba khutta nungna panduna sokwadagi district hospital Thobal da pukhatuna layengkhe adubu ka hena asokapan yaukhidaba maramna x-ray na singba test khara tawraba matungda makhoi animak hospital adudagi discharge tawkhi haina su pawasina makha tare aigi yonthokraba gari dagi favane L Jayanta Kumar ngarang Manipur police nap ki team amana Khurai ningthobung dagi flag post yauba Kaisamthong AC gi MLA L Jayanta Kumar gi mingda laiba Toyota Fortuner registration number MN06LA3456 dagi kani kilogram kuntraga mariga konana mi ama fare hairiba du haukiba February gi tang 12 da hairiba gari adu MLA L Jayanta Kumar na Khurai Kongpal Chingangbam laikai da laiba Salam Khelen kauba mi amada yonthokraba gari ne kani phaba duga mahakka karigumba Hiram amata da mari lainate haina MLA L Jayanta Kumar na ngahan paumi singda phongdokre ngahan ayuk pisum thongda laiba MLA L Jayanta Kumar gi yumda pangthokiba paugi mifam amada L Jayanta Kumar na haikhe ngahan napki kangbuna yamlaba kaniga konana Fortuner gari ama phare hairiba du mahaki mingda laiba gari ni haiba achumba ne adubu hairiba gari adu handak pangthokiba mikhal adu ge scrutiny loiraba matung February gi tang 12 da Khurai Kongpal Chingangbam laikai da laiba Salam Khelen kauba amada yonkraba gari ne adubu mahakna transport department ta tawpham thokpa ming onbagi thabak adu tawdabana hanagi mingda lariba mahakpu thogdok asida chenaba mana ubane aduga mahakna tonglamba gari aduda flag post hapnabagi damakta gari mamangda makhul ama happa adugi khudong chaba lauraga market ta irai laina phangba flag post haplaga gari adu sizinaramba adu laibak thibane MLA L Jayanta Kumar na mahakki Fortuner gari adu yonkhibagi sell date ownership transfer tawnabagi form da sahi tawraba chesing amadi gari adu leiba yonba tawre haibagi ot commissioner na piba affidavit na chingba pumnamak paumi singda puthoktu na utkhe asigumba thoktok asi matungda mukhan na thokhandana ba transport department asu gari leiba yonbagi matangda ming onbagi thabak asi yariba makhai thuna paikhat piragadi hena phagane asigumba thokdok asina karisu khangdaba gari mapuda miyamna aranba mijengna yengba yabagi oithokpa lei hainasu L Jayanta Kumar na phongdokhe Nakalamoromda gari asibu lairiba Salam Khelenasu ngahan Salam Khogendagi kaniga konana fariba Fortuner gari adu MLA L Jayanta Kumar ga hiram amatada mari lainaba natte haina sengdoklakre haire mahakna hairiba gari adu MLA L Jayanta Kumar dagi haukiba February tang 12 da laiba gari ne haujik mikhal ga mari lainana transport department ki official sing thabak sinbana maram oiraga gari gi maming adu ondringaida hairiba laibak thiba thogdok asi thokpani haire maraksida ngahan Kaisamthong assembly constituency gi MLA oiriba L Jayanta Kumar gi mingda laiba Toyota Fortuner car amadagi kani kg kuntraga mari fabagi thogdok ase khwaidagi hena laibak thibani haina lawi haina coalition against
ड्रग एंड अल्कोहल कादागी चेरोल अमना हाइरे चेरोल असिना हाई मियामगी मिहुत ओइना खल्लबा मीसिंगना पावर पाइरबा मतुंगदा ड्रग ललोंदुना अचौबा सेनफम कया तालबरा हाइबगी सिंगनबा लैरकपा कुइरबने ड्रग का लोइना फारबा मी कया मारा लैत्रे हाइदुना थादोखिबा सिना मरम ओइरगा मियामगी याइफनबा लो सेमगदबा लेजिस्लेचर सिंग याउना असिगुंबा कारबार असिदा याउसिलकपनी हाइना लौवे मणिपुर लेंगांगना ड्रग का लोइना फारबा मी कया अथुबा मतमदा वायल चथनबा फर्स्ट ट्रैक कोर्ट लिंखटख्रबसु ममिंगतगी ओइना लैरे ड्रग ललोनबा मसागी ओइजबा खक्तगी खनबा मीसिंग मणिपुर लेंगांगना मारालगी सेराक पीदबना असिगुंबा वादना सेल तानबा मी कया लमदम असिदा चेंगुम सौबगुम सौगलगले फिबम असिदा अदुमक मखा चथबा तारबदी मणिपुरगी खुनाय असि सही खरगी मतुंगदा सोइदना खोंगुल मुतकिबा याबगी अकीबा चावना लैरे अदुना मियाम पुमनमक ड्रग की मायोक्ता लेप्तुना मणिपुर खुनाई कंजनबा थौदांग लौमिनबगी मतम ओइरे हाइखे नोंमई कापथोरकपदगी पामदबा थौदोक थोखिबने वुमेन कमिटी नोंमई कापथोरकपदगी पामदबा थौदोक थोखिबने वुमेन कमिटी सुगनु केंद्र की मनुंग चन लैबा कक्चिंग खुनौ थिंगनाम निंगथौ लैकाइदंग हान मिदांग थोखिबा थौदोक अदु कांग्रेस की वर्कर सिंगना हान नोंमई कापथोरकपदगी मियाम हौरक्तुना थोखिबा थौदोकनी हाइना सुगनु केंद्रदा बीजेपी की मिरेप ओइदिबा मयांग लंबम बिनोद की वुमेन इलेक्शन कैंपेन कमिटी न फोंदोरकले नहान कक्चिंग खुनौ अंगोम लैकाइदा लैबा मयांग लंबम बिनोद की युमदा पांगथोकिबा पाउगी मिफम अमदा कमिटी असिगी मेंबर मयांग लंबम ओंबी डेनी देवी न फोंदोरकपदा कक्चिंग खुनौ की तोंगान तोंगान लैकाइसिंगदा सुगनु केंद्रदा बीजेपी की मिरेप ओइदिबा मयांग लंबम बिनोदपु सगोटपा नुपीसिंगी पुनफम संग मैरा संग कया हांगलिबसिगी अवाट अपा यंगसिनबो ओइना मयांग लंबम बिनोद की वुमेन इलेक्शन कैंपेन कमिटी की कांगबुना हानुमिदांग कोइना चटखे असुमना चटपासिदा कक्चिंग खुनौ थिंगनाम निंगथौ लैकाइदा लैबा थिंगनाम ऋषिकेश की युमदा हांगबा कांग्रेस की इलेक्शन केम अपा यौरकपदा लंबीदा गाड़ी कया मफम चादना खामजिलंबा थेंगनखे गाड़ीसिंग अदु थैदुना चटनबा होनरिङैदा कांग्रेसपु सगोटपसिंगना फजदबा वाही वता nganglakpaga loinana बीजेपी बु सगोटपा नहा खरगा मरई यनरखे मदुदगे ऋषिकेश की थोंगालोमदगी नोंमई कापथोरखे नोंमई कापगी मखोल अदु ताबदगी मियोय कया संगसिनरकपगा लोइनना ngahani thogdok adu thokibane asumna ngammi haibagi matagum mikhalga mari leinana nongmai kaptuna miyambu aki akhang pibagi thabagasi yaningde haikhe kaksing khunau municipal council ge caretaker chairperson khumuksam laima devi nasu mikhalga mari leinana nongmai kaptuna miyamda aki akhang pibasi tawbigano sugnu kendra sida yamna ingna chikna mikhal pangthoktuna miyamna masa masa ge apamba mihutsing khanba ngamanbi haikhe mikhalga mari leinana hingsa gi thogdok sing lamdam asida leptana thokle मिखलगा मरी लेनना स्टेट असिगी मफम मफमदा इरांग थोकपगी चांग हेंगलकले ngahанसु नुमिदांग पुंग 12 मिनिट 13 रोम चटपा मतमदा कक्सिंग खुनौदा बीजेपी की वर्कर नि चिंगनबसिंगना इंडियन नेशनल कांग्रेस की वर्कर ओदिबा थिंगनाम ऋषिकेश की मयुमदा मसिंग यामलबा बीजेपी की वर्कर सिंग अमुक्तदा ओमसिलक्तुना महाकी युमगी गेट थुगाई की हाइरे लोइनना महाकी सुमांग अमदी गेट मयादा खामदुना लैरिबा जिप्सी अने एक्टिवा तरेट सेंटो कार अमा बोलेरो अमा याउना यामलबा गाड़ी सिंग अकाय तोय थोखन बगा लोइनना मथक मखा ओंथोक्तुना गाड़ी सिंग अदु थमलंबनी हाइरे नाकलम रोमदा खोंगजोम पुलिस स्टेशन की मनुंग चनबा तेंथा खोंगबांदा लैबा नावरेम जितेंद्र अमदी चाउबिगी मयुमदा ngahन नोंगालमदाई पुंग 2 मिनिट 13 रोम ताबदा सखंगदबा सिंगना पेट्रोल बम लंगसिंदुना अकी अखंग नंगहंदुना किहलमले हाइरे हाइरिबा थोगदोक असिसु मिखलगा मरी लैनना चथरकबा थवोंग ओइगनी हाइना थोगदोक थोकफम अदुदगे अइखोइगी पाउमीदा पाउदम लखे ngahन थोकिबा थोगदोक अदुगी मतंगदा इलेक्शन ग मरी लैनना तेंथादा बीजेपी अमदी कांग्रेस की वर्कर मरक्ता पामदबा थोगदोक कया लेप्तना थोकले असिगुम्बा थोगदोक कया असिगी मरक्ता डेमोक्रेसी की ख्वाइदगी फजरबा इसा इसागे मिहुट खंजबगी अमतंगाइरबा पामबई ओरिबा मिखल असिबु मियामदा लाना उहल्ले हाइना सुहाइरे मिखल असिना सागै नातै मचिन मना वबदे मरी मता पुंबा मचेत मचेत ताहननबा ओइरकले हाइनासु पाउक्सिना हाइरे मिखलगा मरी लैनना थोकिबा तोपा थोगदोक अमदा वांगजिंग होदामबदा लैबा सलाम तोंबगे युमदा नोंमै राउंड कया कापसिलमले अदुदा नतना मोइरांगथेम इबोतोंबिगे वांगजिंग कैथेल मनाक्ता लैबा मयुमदसु बीजेपी की यामलबा वर्कर सिंगना नुंगना थाजिलमखि हाइरे लबुक्ता चलुबा लौमी मंगा ZRA गे केदर सिंगना फारगा तमथिना फुरगा थादोरकले इंडो म्यांमार ngमखैदा लैबा चुराचानपुर डिस्ट्रिक्ट के सिंहाट सब डिवीजन की मनुंग चना लैबा सुवांगफु खुलदा लबुक्ता चलुबा लौमी मंगा लालौलोब ZRA गी कादर सिंगना ngahन नुंगथिल पुंग 3 दगे मरी रोम ताबा फाउबा फाजिनदुना थमलगा तमथिना फुरगा थादोरकले हाइरे मोरेदा दुकान अनी तुमना मई चाखरे ngarang nungthil pung 3 minute 50 rom taba matamda more border town da lariba trade center ga thangnana
Forest Office ki mamang thang basarukta laiba dukan ani khanghodana haurakpa mai na tumna chakhrei mai chakiba dukan sing adu grocery dukan amadi petrol yonba dukan amasu yaude mai adu matau karamna haurakibano haiba khangba ngamdre khudakta more fire service ki kangbu na mai kanbagi thabak paikhatlabasu mai chak phana chakiba maramna kanba ngamhodre haire wabugai da miyoy amagi yumda nongmai kapsilambagi thabak chatharamba miyoy ahum nongmai ga konana police na fare ngasi pangthokliba ni suba tangka ki taraga ni thoi suba manipur assembly election asigi mangoi na mikhal ga mari leinana nongmai kapsin bagi thokdok kaya thokle thokdok asiga mari leinana ngha numidang pung 13 minute ni fuga manga rom taba matamda 36 wabugai kendrada JDU gi mire poiriba MD Sikandar gi workers singni singnaba miyoy taraga manga rom na wabugai hangal litan manakta leiba MD Haziauddin Elias Tom chahi hompuga mari apokpa leikidraba MD Jalaluddin gi yumda nongmai kapsin duna ki hanbagi thabak chatharamba miyoy ahum khunja singna pharaga police ta sinakre haire yanglam police gi phangba paw gi matungina de gari anida lakpan ha sing aduna MD Haziauddin gi yumda changsilaktuna ludaba ka henba wahi wata sizin aduna lauksin bagi thabak chathaki maduda MD Haziauddin amasung laikai miyamna ha sing adu fana batana khe na sing aduna makhoina tanaragliba miyoy sing aduda nongmai kapsin bagi thabak chatharaga nanthoktu sen khe khudakta khunja singna tanaduna makhoina tonglakpa Grey machugi number yaudaba Baleno car ama angoba machugi A star registration number MN06B 8337 ga loinana khunja singna fakhe khudakta Hyanglam police station gi OC Jai Mangolda pau pibadagi Hyanglam police amade Kakching police station gi SDPO amade atai police personnel sing mafam aduda sangsilaktuna gari ani aduda tonglakpa naha ahum fakhe loinana masak khangdokpa ngamkhi haire faraba miyoy ahum adude MD Nurhuda chahi kuntaret apokpa MD Tonthen Laifam Sanathel Mayai Laikai MD Abdul Hamid chahi kun manga apokpa MD Helauddin Elias Chaube Sanathel Mayai Laikai amade MD Wahid Ali chahi kuntra humdoi apokpa MD Havi Laifam Sorawang Laikai ni haiba khangba ngamkhe Rakesh Nauremda Rashtriya Samaj Seva Ratna Award 2022 piduna ikai khumnakhre Government of New Delhi India na sakhanglaba The Global Human Rights Foundation na malemgi amade laifak asige Thoidok hendokna saknairaba miyoy kayada ikai khumnaba utpa oina piduna lakliba lemjaningai oiraba Rashtriya Samaj Seva Ratna Award 2022 pirakpada Manipur dagi Rakesh Naurem su yaurakle India apunba miyoy chada marfuga taretna nupi singna mapuroibagi yathang ngakadabani haibasi yanare report India apunba misingi manungda chada marfuga tarette nupi singna mahaki mapuroibagi yathang ingadabani haiba wakhalon asida yanari haina America gi Pew Resource Center na phongba report amana haire Karam Syam gumba miyoy MLA oina thagat pigano amubi Soro khaibam laikai apunba lup ki thomi singna sinduna lang thawal kendra ge 21/4 21/5 amadi 21/9 ge nupi kayana saruk yaduna ngahan kagwa lai phawoi bi lampak soro khaibam laikai da mamang thagi kungani panda pangthoki bataraga ni thuisuba Manipur Legislative Assembly mikhalda langthabal ACG santi oina pangthoki ba mikhal adubu Miyamda lana uhunbagi thawong adu yaningde masa khaktagi oijaba thiba sitting MLA Karam Syam gumba miyoy amata atopa kendrada mihut oina thagat piganu haina lupasigi secretary Pukhrambam Amubina paumi singda phongdokre ngaha nongthil soro khaibam lampakta nupi kayana saruk yaduna pangthoki ba wakat mifam amaga mari leinana mahak na hai sahi tara kendra asida MLA oina thabak thoram kaya pangthokpada aigi migi naina thabak pangthokpasi mahak nai chakhot thorangi thabak paikhatpagi mahutta migi asoiba thiduna Masagi khudong chaba launa bahotna kiba asi laibak thivane February 19 da pangthokiba langthawal assembly constituency gi mikhalda 20/18 Naurem laikai da irang amata thoktana hauji INC gi mirep oiriba Ojoi gi loina bina BJP gi board chapu kaukhaiduna irang sagali haina lana uhaliba se yumpham yaudaba wafam ne numit aduda Ojoi gi loina bi polling station aduda thorokiba leite haidaduna Madugi khudam sangdam pumnamak polling station da thamliba CCTV na sakhi ne Miyamgi yaifana bathavak tawdavadagi kendra sida mahak amukhanna mai pakpa ngamlaroi khangbadagi chahi kaya kendra sigi amadi Manipur Miyamgi thavak tawduna laklaba Ojoibu mingsat thina bahonaba thawong nupi lupsingna yaningde mahakumba matik sadaba miyoida Miyamna makata na bot pibagi mathau tade haina phongdokhe Chief Minister na lupa lak tara pigani lauktokiba samkakba sanathoi sel phangdringaida laikhidre BJP lengak lakpadagi Manipur gi Chief Minister N Biren gi lusing makhada startup scheme hongdokhibaga loinana lairik tamna sinpham paiba wangkhairakpam sanathoi scheme asigi makhada lupa lak tara pigani haikiba du sel phangdringaida masagi anaba mana maram oiraga laikhidre MSPDCL gi research veiling website lana download tawduna sizinaramba miyoy ama fare
Manipur State Power Distribution Company Limited MSPDCL की official research billing website आइना यादब मोंग download तौदुना अरान मोंग सिजनरंब बिष्णुपुर डिस्ट्रिक्ट की वांगू अहलुप अवांग लेकाई द लेबा युमना मोमोचा सही कुनमरी अपोकपा रतन कौबा मियोय अमा सुरसानपुर PS ना फारब मतुंग CJM इम्फाल वेस्ट ना accused असिबु था असिगी तरेट फाउब पुलिस कस्टडी दा थमनब खंगनख्रे थौदोक असिगी मतांग द MSPDCL की मैनेजिंग डायरेक्टर ना पुलिस ता कंप्लेन अमा लांखटखे कंप्लेन अदुना हाइदिबदे मोबाइल एंड्रॉइड एप्लीकेशन वइना लेरिबा MSPDCL के इलेक्ट्रिक रिचार्ज बिल पेमेंट ऑफिशियल एप्लीकेशन असी मियोय अमना लाना डाउनलोड तौरंबने हाइरिबा एप्लीकेशन असी डाउनलोड तौरबा मतुंग MSPDCL की ई-पेड कस्टमर सिंगना लाना मियोय असिना सिजनरंबने हाइरिबा वेबसाइट असी की मखादा कनागुंबा खरना कंज्यूमर सिंगदगी खुदोंचाबा लौदुना सिजनबा असी आइना यादबा खोंथांगने मरम असिदगी मियोय असिबु पुलिसना फानबा वाफम पलखे अरोइबदा ताबिरिबा पुमनमकपु थागतचरी।